US Irangi ceasefire Ngashi Loire United States amasung Irangi marakta chayol ani gi ceasefire ado ngasi numidang wairam loiragani masigi mangoina na nakalani na Pakistan da mifam pangthokna ba kanna honari adu ceasefire se makha sangdok pangamdrabadi US military na khudakta landaba muk hogani hairi aroiba pungpham da wari sanaduna ceasefire sangdokna ba honagadori ba sida US ki maikai ado Vice President JD Vance na lusingani hairi Mediaga wari sanabada President Donald Trump na ceasefire makha sangdokpa ngamgani haiba thajade haina phongdokke yanaba puraktaba matamda US military na lanamuk hogadra haina hangbada President na madumak soidana tawgani haina phongdokke ceasefire loigadaba matam nakselakpa sida samudragi akhuba lambi Strait of Hormuz ki matangda tension yamna wangna leiri Israel namasung Lebanon gi marakta ceasefire hek tawbaga Iran Strait of Hormuz ase mapung phana hangdokle haina lauthokke adubu United States na Iranian jahaz amasung hithangpham sing makhata na blockade tawkheba amasung Iran gi cargo jahaz ke engine room kapkhaiduna phajin kiba maramna wathokase yamna aruba phibam amada leiri China na maram moiduna Taiwanese president ki khongchat cancel tawkhre China gi akanba pressure na maram moiduna Lebak kahumna Taiwanese president ki plan paibagi ayaba pikhidaba maramna chayol asida president na Africa chatnaba thorang ama cancel tawkhre hairi ekoina bhab taba dudi mangjongna na khanghalakpa amatta tawdana Seychelles Mauritius amasung Madagascar na makhoi atia sarukta plan paibagi permit khudakta cancel tawrakpa se Chinese authority ki pressure dagine Senmitlon gi matangda kihanba yauna pressure kaya piramgani haina Taiwan gi presidential office na thadorakhiba cherolamana hairi Taiwan gi president Lai Ching-te ase hayengdagi hoduna lagliba tang kuntaruk phawba Africa da makoi aroiba diplomatic kelai oriba Eswatini da chatnaba sem sakhibani Communist China na Taiwan ase makoi lam sarukni haina claim tawba maramna maromdom sasan tawjaba Taiwan na Atopa leibak singa diplomatic ki mari thamba se China na yamna sauri hokiba sahi kaya asida China na Taiwan ga diplomatic mari thamba leibak singda akanba pressure piduna mari thadat hanbagi thabak chathaduna lakle Taiwan na hojik leibak tarani thoi khaktaga diplomatic mari thamle hariba leibak singa se Latin America da Caribbean da amasung Pacific ta leiba apik kapik pa leibak sing ngaktane Japan ge Kulai yonbagi athingba lauthokre Prithvi gi ani subalanjaw matungda lan yaujara roi haibagi policy chathaduna lakpa Japan da anoba hongba kaya purakhibagi sarukama oina lebak asina mi siba yaba kulai sing mirei bakta yonba yaroi haina matam changna thingba thamduna lakhiba du lauthoknaba khongthang approve tawkhre Prime Minister Sanai Takaichi gi cabinet ta anoba guidelines sing approve tawkhiba sina Japan gi khulai yonbagi thabakta leiramba aroiba khurau lauthok-lagane masina Japan gi khulai gi industry yamna chawkhat hanba amasung defense partners singa hena naksina thabak tawminaba ngamhalagani hairi lan pamdaba miyoi kayana akanba protest tawraba phawbada praja ayambagi support phangleba sarkar asina khulai yonba honaba khongthang lokhaliba se yumlona baleibak singdagi threat yamna hengalak pamaramna masagi military mapangal semgatnaba kanna honari ngai talaktani sarkar gi khongthang da yaningdaba singna thausilasi prithvi da tension hena wangkhat hanabane amasung Japan gi miyam so khudong thiningai oihanabani haina phongdokhe Paumui singa wari sanabada Chief Cabinet Secretary Minoru Kiharana anoba policy asina Japan bu hena tek ta kaidabo hengane amasung akoibada ngaksel gi phibamda yamna thuna honglakpa maramna khongthang asina lamdam masida amade international gi thakta ingthaba amasung tangdu leitaba purakpada mateng oigani haina phongdokhi Japan gi damak yamna phaba ngaksel gi phibam ama semgatnabagi damak sarkarna lalong amagi makhada defense equipment sing pibagi thabak tawgane amasung lanthengnaba matamda support tawba ngamgadaba mongda defense industry semgatnaba honagani haina Kiharana haike panbayabade Japan gi pacifist constitution gi makhada lebak asida lan tawba haibase makoi gi jati gi hak oina laujadre haina lauthok tuna
khulai yonbagi thabak ayamba ben tawduna lakpane global amasung regional tension yamna wangkhalakpa maramna ikoi koidana ahomba purakhe adubo mi kanba pot honba chekshinnaba lauthokpa lona yengsinbagi thabak amasung mine bomb lauthokpa hairiba lam manga si khaktada equipment export tawba yahankhe adubo hojekte anoba guideline asina masigi akaknaba si lauthokre amasung fighter jet sing missile amasung destroyer jahaz na singba kaya yonba yagadori hojikmaki oinadi lebak asigi defense ki polam yonba se lebak tara taret khaktada khudong chaba pigadori हारिबा लेबाकसिंग असे जापान का डिफेंस इक्विपमेंट अमसुंग टेक्नोलॉजी ट्रांसफर की मतंगदा एग्रीमेंट साइन तौनख्रब ngaktani हाइरी बीजेपी ना कुमपुरब गोरखा की इशू असे बेंगोल गवर्नमेंट सेमलब मतुंग था तरुक की मनुंगदा वरोइसिन पुरकनी हाइना अमित शाह ना हाइखरे चिंगी मरुइबा इलेक्टोरेट सिंगी थमोइदे यइबा वरोल अमदा यूनियन होम मिनिस्टर अमित शाह ना बीजेपी ना वेस्ट बेंगोल दा करीगुम्बा सरकार पायरगलबदे था तरुक की मनुंगदा कुमपुरब गोरखा की इशू असे लोइसिनगनी हाइना थाजबा पीबा वाफम अमा फोंदोखरे महकना हाइखे गोरखा सिंगना यागदबा मोंगदा सोल्यूशन पुरकपा हाइबसे बीजेपी नतना अतोपा पार्टी अमतना ngamloi दार्जिलिंग डिस्ट्रिक्ट की मनुंग चनबा कोर्सियोंगदा पांगथोखिबा रैली अमदा वांगांगलदुना सहाना हाय बीजेपी ना गोरखा सिंग अनिंगबा पांबा दु खंगे अमसुंग मखोय अनिंगबा दु यासिनबा पुरकनबा थबक तौगनी वेस्ट बेंगोल दा करीगुम्बा बीजेपी ना गवर्नमेंट सेमलबदे था तरुक की मनुंगदा गोरखा पुनमकी माइथोंगदा मोमोन मिनोक तमहनगनी अखोइना गोरखा सिंग शांति लैना हिंगबा यानबगी गोरखा की इशू असिगी सोल्यूशन अमा फंगनबा थीगनी हाइना महकना हाइखे नॉर्थ बेंगोल की गोरखा ना नमना ताबा हिल डिस्ट्रिक्ट सिंगदा गोरखा की तोंगानबा स्टेट अमा फंगनबा तालकपा डिमांड असे सही चामा सुरे अदुबो सहाना महकी वरोल पीबदा गोरखा रेल नत्रगा स्टेटहुड हाइबा वाहिदी अमत्ता पनखिदे मदुगी महत्ता बीजेपी ना मतम कयादगी चिंगी ओइबा परमानेंट ओइबा सोल्यूशन पीगनी हाइना थाजबा पीदुना लाकले इशू असे गोरखा सिंगी अपांबा दु येंगलगा वरोइसिन पुरकनी हाइना सहाना हाइखे अइना अदोमदा मसीगी थाजबा वाफम असे पीरबा मतुंगदा अथुबा मतमदा बीजेपी गवर्नमेंट असे सेमलगने कुमपुरबा गोरखा की इशू असे गोरखा सिंगी अनिंगबादुगी येंगलगा वरोइसिन पुरकनी हाइना महकना फोंदोखी इंग्लिशिंगनी मापंदगी मिखल खुदिंगमक्ता दार्जिलिंग लोक सभा सित्ता माई पाक्तुना लाखिबा बीजेपी ना चिंगी इशू असिगी मतंगदा तोंगानबा स्टेट अमा पीगनी हाइबा वाफमदी पनबा तौदना परमानेंट ओइबा सोल्यूशन अमा पुरकनी हाइना अदुमक थाजबा पीदुना लाखिबनी